Kamjongda integrated checkpost ama thambinaba amasung ke asang khulenbu model town ama oina samkhatnaba MLA Laisio Kaisingna taksinkhre Manipur ki Kamjong district ki Indo-Myanmar ga tainariba maphamda leiriba lambi thonggi phibam phagathanduna integrated checkpost ama thambiyo haina Phungyar Assembly Constituency ki MLA Laisio Kaisingna Union Ministry of State for Defense Sanjoi Setta taksinkhre Any now gi paw amagi matungina nominee ki khongsatta hauja Kamjong district leiriba Union Ministry of State for Defense Sanjoi Setpo Phungyar AC ki MLA Laisiona hakthengna na unaduna memorandum ama pisenduna Central Lengak na district asigi khunja singda mateng pangbina bataksen ke loinana Maram district asi square kilometer lising ani ga samri rompak sawba lamni mikok lising nifumanga ga satru ka tara ga taruk leiba khungang samuga kun ga taruk leiba district ni maduga Myanmar ga ngamkhai tainariba asina kilometer Samul Kunrom Oire, Hausuk Power Central Lengang Indo-Myanmar Friendship Road at 6 km mga kaktamak sang na semgatli. Adobo district as the lambi sem na ba lam kaya lady, Karigumba lambi sing as pagalabadi, mapamasigi kunjasing na, Satok Sentaw Buda, Nungay Bata Natana, Gamkay Paring the Ningtina Ying Senbang Angani Hainaso, Memorandum Aduda, Mayek Seng na Pali Heidi, Memorandum Aduda Kamjong the integrated checkpost Hena Tambio, Kamjong ke Asang Kulena se model town Amoina Semgat Bio, Gamkay Gatay Kamjong gi khunggang masa yang khai ga mari lei khunggang sing gi kilometer manga dagi tara phawba ngam khai ga tainari maduna ngam khai ga tainari bo khunggang sing asigi lambi thong sing gi phibam ningthina semgot piba mathau tai haina so memorandum adu da palli hairi Kuki militant gi asawa lusingba ama Guwahati da phare Manipur da tholba kanglok ki irang asida mapan gi state amada leiduna sauna insilambani haiba Kuki militant ama Guwahati gi Boragan dagi Garsuk police station ki tem amana ngasi phare hairi police na phara pa Kuki militant adu ki mameng de hawlong mang hamta kawi haire ba mioi asina Guwahati gi Boragan da leiduna Manipur da tholba kanglok ki irang asida Kuki job hurup singbu aran ba moong da insinba gi thabak sing satharambani haire ba mioi asi Guwahati gi Garsuk police ki tem maduna crime evidence soiba yaba posakaloina na Phakibani Haidi. Hairiba miyo yatsigi matakta matik saba investigation lokhanabagi dama Guwahati ki Garsuk police station ki official singna Manipur police ta paw pirakpadagi Manipur police ki akhanaba person sing ngasi khudak ki oina Guwahati da thungkhre haina paw ki source aduna makha tare Sagang region the military junta na bom thada bada PDF taragi mathakta sire Myanmar da thoglebe irang asi da Sagang region the military junta na akanamong da nokthakta ki drone bombing sathabada region asigi Sagang village the PDF ki lanmi taragi mathakta haigre haina Myanmar da base tawba media report amana palle report aduna makhata na hairibadi military junta na drone bombing sijinaduna Sagang village da ki PDF ki miyoising hatki panba yabadi Myanmar haukiba mamang thagi tangkun gani panda akanba yuwa hakraba matung sayola mamang da na honga na amuk Sagang region da military junta na air strike loina na akan ba bombing sa kharakibane bombing adu da ngarang nahan Myanmar gi khul kharagi nupi angang yaung na khunja sing pangtak na hat khiba leikhre hairiba region asida khulai paiba la lobo sing da natana makhoi gi oiba base game sing da so military junta na drone bombing tawduna PDF ki lanmi sing tana duna hat khiba gi video footage sing social media sing da viral salakibane hairi Naga sangi right nam thana ba hona ba yaba ngamloi haina NSCN IM na phongdorakhe India lenga na tamthiba amasung phatre khanglaba ek sing thamjinduna Naga singi phangpham thokpa right sing nam thaduna thamna ba hona riba se taga sing na kaidangoi de yaba ngamloi madu achum manate loinana lakning ba lakla sano thengnagani haina NSCN IM na phongdokre Nagalim boys haina mengthon ba NSCN IM gi bulletin aduda pallibadi India gi ihan hanba Prime Minister Pandit Jawaharlal Nehru gi matamda Armed Forces Special Powers Act ase thamjinduna matam adudagi hauna sathiraba forcing sijinaduna Naga singbu takhaina ba honaduna lakpani free movement regime lokthokpa amasung border fencing khabagi thabak chathaduna makhoina asumba malhanna ba honarabasu makhoina chathariba Naga singbu namthana ba honariba khongthang ase chapchana thengnagani National Security gi oiba mityang da Indiana Naga singi puwari amasung political identity manghanna ba thausil satharagli ba sigi mayokta Naga singna santi oina protest satharagani bulletin adu da palliba wafam de ekhoi gi cultural heritage ase hanjinna bagi damak apun bo kholaw ama sagapa mathau tare maduna Naga singa se amatani haiba utpatai haide
Firal yung silobagi Churchanpurda amuksa saunare ukhanaba phibam leidi district magistrate na curfew thamkhre hairi Churchanpur district ki manung sanbar rangkai amasung bimun hoi khunani ki marakta leiba chayatnaba leiriba mafam amada zomi singna makhoi gi lamni taknaba firal yung silobadagi khunani ki marakta sauno ukhanaba phibam lakpadagi security ki ngak sel gi thabak hena kangkhathanbaga loinana curfew thamkhre district adu ki Churchanpur sub division ki manung sanba rangkai amasung bimun hoi khunani ki marakta zomi singna makhoi Furup ki Firal yung silubadagi irang thorakibane irang aduna maram oraga deputy commissioner Churchanpur Darun Kumar na khunani asi yauna district asigi manungda leiriba Kangbai Samulam Lan amasung Sangai Kot subdivision ki mafam pumna mak curfew thamjinkhibane hairiba mafam sing asida curfew thamlabasu district asigi lemhauriba tai mafam singdadi April 13 phawba numit khudingi ayuk pung 3 tagi nungtin pung 5 phawba curfew komthokani hairi disina thokiba notification ki matungina curfew komthokpagi wafam asi makhatana district adu Oriba law and order ki phibam gi makha puangani haidi haukiba lewakpa numita thokiba thawdok adugi matangda rankai amasung pi mun hoigi village authority singilu chingba singa Churchanpur gi deputy commissioner amasung SP yauna mi phampang thoktuna thawdok adugi matangda kupna khanakhre miyamna pungning phathana ingna tamna leina pa amasung social media da tonga sandok pidana pa appeal tawki mi pamadu khunnani gi marakta hojik leina di balam gi chayet na ba si hanana warosin purakhrabani amadi issue asi kanglup ki oiba issue nate lamgi watho asidi khunani ki village authority singi marakta warosin purakadabane panba yabadi haukiba March 15 panda margi miyoi amana mobile tower mathakta thetpa zomi ki firal ama laukthok lemai da thadaruba wahauda zomi amasung margi marakta irang thorakpadagi miyoi amagi punsi pikhamna ki baduna numit kharani curfew thamjilubaga loinana total shutdown su chathakiba laikhrabane Maitai sing thangjing sing karakpa yaroi haina Kuki ki CSO sing na phongdokre chaliba April thasa ki manungda maitai sing na buffer zone lan senduna thangjing sing da lai khuramba ki thabak chatharakani haibagi sing na ba leibadagi Kuki ki tongan ba CSO sing na Kuki jo kanglu ki political ki oiba settlement ama laktriba phawba thangjing sing da lai khuramba da athingba thamlakle Kuki NP Churchanpur Kuki Chief Association Churchanpur Kuki Khanglai Lompi General Headquarter KSO Churchanpur amasung Kuki Women Organization for Human Rights ki apunba zero lamada India government na India ki constitution ki makhada Kuki jo community ki political settlement ama porak triba phawba maitai amata Kuki jo gi lamda jangsin bagi ayaba piroi haide buffer zone lan selakna ba honarak pasingbu Kuki jo community da atamna na singna bani haina lawgani amasong buffer zone lan selakpadagi tholakpa afafatagi daita khudimak jangsilakle basing aduna pujagada bani haide makhata na pamdaba thodok sing thoktana ba kanglo khudimakna status quo ngaktuna buffer zone ikai khumna Gadabane, buffer zone lan silak na bohana rapo khudima Kuki jo community na angamba thakta thingani haidi nakalani maki interest nga na ba government na lokhat pam thokpa thabak sing lokhat gadabane haina su Kuki gi CSO sing gi apunba zero laduna government gi puning su sing silakle Nonglai nuksina ama ata thohankre ngarang numidang waram pung 4 ka minute yang khairom tabada khanghaudana silakhiba akanba nonglai nuksitna Kaksing district ki manungsanna National Highway 102 Imphal More lambi ki nongpok thangba Sora Bazar manakta leiba yum ama humdoktuna sauna ama ata thohankre ama ata thokhraba yum madu MD Zamir Ahmad Sahi Yankhai apokpa giming laikhidraba Siras Ahmad kawba mioi amagi yumni haide Manipur ga thangnari bangam khai kopna yengsinna ba Nagaland minister na khangankre Nagaland ki Minister for Power and Parliamentary Affairs KG Kenina Fake District Planning and Development Board DPDB ki thagi oiba mifamda wa ngangkibaga loinana laita fam khangdana lairiba Manipur ga yumthangnariba Nagaland gi ngamkhaida mikupna homsingna yengsinna ba District Magistrate ta khangankre Fake District ki Deputy Commissioner and Vice Chairman DPDB oiriba John Sulisi Sangtamna Chairman oiduna pangthokiba mifamadda Ministry Keni su saruk yakibane mifamadda district asi the industry and commerce na paikhalagba thabak sing ki matangda PowerPoint projection ama utpaga loinana atungda pangthokadaba thabak sing karino haibadu mapung phana nainaki haide mefam adugi saruk ama oina ministry keni na district asigi authority da Manipur ga thangnariba boundary sing section na yengsenna ba khangan khibani haide popular ministry lebadi phai sanna sibode ohening de haina khaide mani na phongdokre Lanjanariba Mahairoi Singi Coaching Camp Hangdokre, Langol Alternate Housing Complex Relief Camp, National Game Village Langol Zone 3 da, Kanglay Yelhaw Lengak na mateng pangduna, Mahairoi Singi Coaching Class ama, Masi Hawdokpagi Tawrang Pangtokre. Laibak tiba lebaki irang na asuki matik show halaba lamdam sigi maru oiriba tunggi yumbi oirakadaba Mahairoi Singi asoba, ahoba sida karada oirabaso, mention ba ngamna bahona bagi saruk ama ni haide. Inkalak leba ama dipik leba Mahairoi kaya ama lairik laisu tamba pangdana lairubana, maram oiduna lairik laisu
लाइसुगी लंबिदा फिबम चादना सोक्सिलक्री सोथरबा इरमदा मसिगी मियाम मरक्ता रिलीफ कैंपता लेरिबा मियोइसिंगदना अमुक हेना कोकता खुद हापा हाइबदो ओइहले कोचिंग क्लास असि था तरुक हेना चथगनी अदुबु मखाताना आंगांगसिंगना वाले नत्रगा खंगद्रि हाइबा लेरबसु चथखिगनी थौरम मसिदा कांगलै येलौ लेंगाकि प्रेसिडेंट नोंथोंबम सनाहलसिंग सेक्रेटरियल मेंबरसिंग अमसुंग रिलीफ कैंप असिगी एजुकेशन इंचार्ज थांगजम असौबा अमदि कमिटी मेंबरसिंगना सरुक यामिनदुना पुन्ना हुदोमिनकी हाइनासु जेरोलसना मखातारकले मासागी लाइनिंग लाइसोल कल्चर गाक्तुना मरमदोम लेपसाबा ngamdraba phuruptudi hingna sirabani haina phongdokre phurup amana masagi nat lining laison culture lejadraba chanabi ngak senduna thamba ngamdraba maromdom lepsaba ngamdraba dungbo phuruptudi hingna sibaga sammanai adubo aikoi gidi pai pusingna aikoi gi ina khulaba lining laison chanabi nat culture pukai thana thambirami haina wangkai esig MLA thangjam arun kumar na phongdokre wafam singarang universal friendship organization UFO gi chaniga hongphuni toi suba masalo sangama maite huyen lalong sintam sanglen sajar academy khurai ahongpung branch hangdokpagi thoramda phongdokhibani thauramduga mari leinana athoiba methunglen gi warol pireduna MLA arun kumar na makhata na hai thabak ama tawbada miyeng sana yengwa changi miyeng sal haudabadagi ngasigi manipur gi awabasi thengnari bane asanba miyeng ama tunglam chatki mirol gi damakta yeng hauba changi aikoi gi phurubasi karigumba thaba ama tawba matamda makhol thokanba karigumba ama khanasi harabadi aron babu oiro aphong babu oiro mic pangkhalaga hekta lawbagi hainabi lei adubu UFO gi oinadi masalo sang chani go hoponi toi hangdorak labasu ngasi phawba manamunil naidana lakle masina takpadi UFO gi thongmising asi ipai puna thambiramba pungning setpa wa khanabada haidokandaba achetpa phirep leiba thaksi khasi naiba look amani haibase mayek sengna miyamda khanghali haina su phongdokhe Kuki terrorist na nongmai kapa lep khraga la loire haina laurabara haina kanglai pakki mairagi editorial da thamlaklei illegal immigrant oiriba Kuki narco terrorist singna Manipur gi apunba saktam thugaiduna Kuki len tana ba haurakliba sahi ani phajalaklaba lal ase loichenna banga si phawba barat lengakna lawpham thokpa thaudang adu lawdana lerakliba ase yamna lali lal tauna ba haibasina karisu kana ba porakti haibase barat lengakna khangpham thokpani loinana lal asina Manipur gi miyam haifam khangdana wahalle haiba khangna una tasina usinadana barat lengakna leiribase lal asi loichenna ba lawpham thokpa thaudang adu chapchana Hannaba Manipur miyamgi mihut oiriba MLA sing amata oina punsinduna apunbagi thauna pangal sagatuna barat lengak taksinba ngamdaduna lairiba sisu yamna lale masina takliba se Manipur gi MLA sing ase mareba miyambu nuksidaba mithibong mitambal ni haina takpani haina lawbada thoina laloidra haina khalle hojik illegal immigrant Kuki narco terrorist sekna Manipur gi apunbagi saktam thugaiduna Kuki len semna ba haibadi separate administration tanbagi nongmai amadi bom top sizinaduna Manipur miyamgi mathakta landarak lepkhre nongmai makhol tadre haiduna lal asi loisile haina lawbadi yamna langani tasengna hairabada Kuki narco terrorist na nongmai kapa lepkhiba ase barat lengak na matam khara lepko nakhoina pamliba separate administration adu soiduna pigani haiduna themduna thamlibra haibagi singnaba ama yamna chauna leinarakpagum tawri masigi khudam haibabu hojik Kuki singna makhogi separate administration tanbagi demand ase sunghan handok loi maduna Kuki singna thamliba buffer zone amadi red zone lansilaktuna maitai amata changlakpa yaroi haina warning tawrakliba asine loinana Union Home Minister Amit Shah masamakna Manipur miyam free moment tahongani haina lauthokraga arembo oiduna toki hojik phawba maitai singna Kuki taba mafam singda aduga Kuki singna maitai taba mafam singda satok sasin tawba ngamdana leiri masimangna Kuki terrorist singna taleba Kuki singtagi oiba separate administration ama thamnaba honaribase nongma gi mayek senghalakpagum tawri haiba yai malemgi lebak singgi manungda military ki sakti leibada mari suba lebak oiriba barat na karigidamakta Manipur gi apunbagi saktam thugaina bo honariba Kuki terrorist singbu laksin bangamdana sahi anirom Manipur miyam awaba ipak lang thaduna misi mina mikap miraw kholna nilhanduna mayum makai tumna thadopi khraba miyoi lising hompu hena relief camp ta sangjafam lawduna awaba punsi marel da leiriba si karigi damakta kanbiba ngamdribano loinana Manipur tholiba lal asi loisenna ba Kuki narco terrorist singbo barat lengak na karigi maithiba piba ngamdribano Pakistan na barat landarakuna Kargil war thokhiba matamdadi subna gi tha ahum khakta da lal adu barat lengak na mai pak na loisenba ngamkhe aduga Manipur gi apunba saktam Kuki narco terrorist singna thugaina bo honarak pahaibase barat gi apunba saktam thugaina bo honarak pani haina lawduna karigi damakta barat lengak na Kuki narco terrorist sing maithiba piduna Manipur da tholiba lal asi loisenna bo honadribano maramaduna barat lengak na Manipur da yengliba miyeng asidi lal asi nongma gi loisendana thamlaga Manipur miyabu loinaidana wahallaga Kuki narco terrorist sing talaba separate administration ase lan thokina bo honarabra haibase Manipur miyam gi singna bo haibadu
ꯑꯣꯏꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤ ꯆꯤꯡꯅꯕ ꯑꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯀꯣꯛꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯂꯥꯜ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯃꯁꯤꯕꯨ ꯃꯥꯏ ꯄꯥꯛꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯒꯗꯕꯅꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯥꯜ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯅ ꯂꯧꯕꯗꯤ ꯂꯥꯟꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯊꯝꯂꯛꯂꯤ